ꯃꯆꯥ ꯃꯩꯇꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯀꯩꯅꯣꯁꯤꯗꯤꯕꯀꯣ ꯃꯨꯛꯕꯥꯡꯁꯤꯗꯤ ꯔꯤꯀ꯭ꯋꯦꯁ ꯃꯨꯛꯕꯥꯡꯅꯤ ꯑꯩꯒꯤꯁꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯇꯧꯔꯛꯄ ꯔꯤꯀ꯭ꯋꯦꯁꯅꯦꯕꯀꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯍꯥꯏꯔꯛꯄꯅꯤ ꯏꯂꯤꯁꯥꯒꯤ ꯀꯩꯅꯣ ꯉꯥꯔꯤ ꯏꯂꯤꯁꯥ ꯉꯥꯔꯤꯗꯣ ꯁꯦ ꯂꯩꯔꯦ ꯑꯗꯨ ꯊꯣꯡꯉꯒ ꯆꯥꯕꯤꯔꯛꯑꯣ ꯑꯗꯒꯤ ꯃꯍꯥꯎꯗꯨꯅ ꯃꯥ ꯂꯧꯖꯔꯒꯦ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯁꯨꯁꯤꯂꯥꯒꯤ ꯀꯃꯦꯟꯇꯨꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯣ ꯁꯨꯁꯤꯂꯥ ꯉꯁꯤꯗꯤ ꯁꯨꯁꯤꯂꯥ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁꯇꯨ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯔꯛꯑꯦ ꯑꯗꯣ ꯌꯦꯡꯉꯣ ꯀꯔꯤꯗ ꯑꯁꯣꯏꯕ ꯂꯩꯕ ꯀꯔꯤ ꯁꯣꯏꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯁꯣꯏꯕ ꯀꯩꯀꯥ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯆꯥꯕꯁꯦ ꯃꯌꯥꯝ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯒꯤ ꯈꯔ ꯀꯠꯆꯔꯒꯦꯀꯣ ꯁꯤꯗꯒꯤ ꯑꯉꯥꯟꯕꯁꯨ ꯍꯥꯞꯄꯒꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯍꯤꯟꯖꯥꯡꯁꯨ ꯉꯥꯁꯨ ꯈꯔ ꯂꯧꯔꯦ ꯑꯗꯩ ꯑꯃꯦꯠꯄꯁꯨ ꯈꯔ ꯂꯧꯔꯦ ꯁꯤꯗ ꯀꯠꯆꯔꯒꯦꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯀꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯔꯒꯦ ꯑꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯒꯥꯖꯔ ꯑꯉꯥꯟꯕꯗꯣ ꯂꯩꯔꯦ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯣ ꯂꯩꯔꯦ ꯑꯁꯤ ꯀꯣꯠꯅꯕꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯉꯥꯗꯣ ꯂꯩꯔꯦ ꯑꯗꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯗꯁꯨ ꯃꯌꯥꯝꯗꯁꯨ ꯏꯟꯖꯔꯛꯂꯒꯦ ꯉꯥꯁꯤ ꯄꯥꯏꯔꯒ ꯁꯦ ꯁꯨꯁꯤꯂꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯅ ꯄꯤꯖꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯕꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯨꯝ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯃꯅ ꯑꯗꯨꯝ ꯑꯩꯕꯨꯁꯨ ꯃꯊꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯉꯥꯟꯕꯁꯦ ꯍꯥꯟꯅ ꯃꯆꯦꯠꯈꯛ ꯆꯥꯒꯦ ꯑꯃꯦꯠꯄꯁꯤꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯍꯜꯂꯦ ꯑꯩꯅ ꯊꯔꯝꯒꯗ꯭ꯔꯥ ꯈꯪꯕ Ay, lo coloqué. Isa maru di kaya. Isa mapumam ini pura isa. Hawre. Masih di sana. ꯌꯥꯝꯅ ꯁꯨꯝꯅ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯣꯏꯅ ꯃꯊꯪ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯅ ꯑꯩꯅ ꯀꯟꯇꯦꯟꯁꯦ ꯁꯦꯝꯕ ꯉꯝꯖꯕꯅꯤ ꯑꯗꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯦꯡꯛ ꯌꯨ ꯁꯦ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯃꯀꯨ ꯆꯥꯕꯤ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯍꯧꯕꯅ ꯂꯣꯏ ꯉꯥꯔꯤ ꯉꯧꯕꯗ ꯊꯥꯎꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯑꯍꯥꯎꯕꯤ ꯉꯥꯅ ꯏꯂꯤꯁꯥ ꯑꯇꯦꯛꯄꯕꯨꯗꯤ ꯏꯂꯤꯁꯥ ꯉꯥꯔꯤꯁꯤꯅ ꯍꯦꯜꯂꯦ ꯍꯥꯎꯕ hawre ilisha Tadi ba hawre ilisha hawre thunjai ngari na thunjai ka dia
Hả? Hôm nay phải thấy một sai rồi, một sai. Một sai rồi. Hả? Mani mo banggi di question sulit dia. Kalau kan ni? Wow ni. Isang hari ko sa hang. Baru pa saya malu kalau sana. Mukuk mapan ni ba? Ni. Laso ya. Phải sai.
Tao lu sila. Ano ulit kami or apa? Terus minta ya. Mẹ mình cho chị chủ sẽ khai lên mẹ, sẽ chị lên bắt đầu. Mình cho chị chủ khai lên mẹ. Nga tao mày sẽ lên mẹ mà không thằng một chút thế. Mình cho chị khai lên mẹ, rồi chắc chị lên đấy mẹ. Sushi lagi, mình cho chị mà theo chắc khu hao mà tao lên sushi la. Mình cho chị cái sao thôi. Hao đấy mà sushi. Jadi mày matang sih dulu sih lagi. Nasi video sih. Ada cái video sih mau pun phani yang biraga like comment nungai raga na share sih tau biramo no viewer jaga gana adum subscribe so namsan biramo mayam chabai te bu matam pum bada support tau biu adura hanana aina thagat sari mayam pura magta ado ngasi ko ene di matang sih dulu senjarage mathang video da amuk unarasi. Bye bye.